ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯗꯁꯨ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯔꯛꯄꯗ ꯂꯧ ꯎꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯂꯧꯃꯤ ꯀꯌꯥꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥꯗ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯩꯔꯤꯉꯩꯗ ꯂꯧ ꯄꯥꯟꯕ ꯍꯧꯅꯅꯕꯒꯤ ꯊꯕꯛ ꯁꯨꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯇꯁꯦꯡꯅ ꯖꯤꯔꯤꯕꯥꯝꯗ ꯂꯧ ꯎꯅꯅꯕꯒꯤꯗꯃꯛ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ꯫ ꯂꯧ ꯎꯕꯗ ꯆꯪꯕ ꯏꯁꯤꯡꯒꯤꯗꯃꯛ ꯀꯨꯝꯒꯤ ꯅꯣꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯧ ꯁꯨꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯐꯧꯊꯣꯛ ꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯖꯤꯔꯤꯕꯥꯝꯕꯨ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯎꯃꯪꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯖꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯃꯦꯒꯤ 13ꯇ ꯏꯊꯅꯤ ꯍꯦꯔꯤꯇꯦꯖ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯟꯒꯤ 12ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅꯁꯨ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯑꯦꯟ ꯕꯨꯙꯆꯟꯗ꯭ꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ, ꯑꯦꯟ ꯅꯤꯚꯥꯔꯥꯅꯤ, ꯑꯦꯟ ꯖꯤ ꯔꯣꯃꯦꯟ, ꯌꯪ ꯃꯅꯤꯄꯨꯔ ꯀꯥꯎꯟꯁꯤꯜ ꯑꯁꯥꯝꯅꯆꯤꯡꯕ ꯁꯛꯅꯥꯏꯕ ꯀꯌꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯍꯦꯔꯤꯀꯣꯟꯅ ꯁꯤꯜꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯥꯔꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ 2025ꯀꯤ ꯃꯅꯥ ꯃꯊꯨꯝꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯌꯥꯗ ꯄꯨꯟꯅ ꯈꯨꯟꯗꯥꯕ ꯖꯤꯔꯤꯕꯥꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯀꯕꯨꯏ ꯖꯥꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯙꯔꯃꯕꯨ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯇꯤꯡꯀꯥꯎ ꯔꯤꯒ꯭ꯋꯥꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯖꯤꯔꯤꯕꯥꯝꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯁꯤꯚꯤꯜ ꯃꯣꯛ ꯗ꯭ꯔꯤꯜ ꯃꯦꯒꯤ 13ꯇ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯟꯅꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯁꯤꯗ CRPF, IRB, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯐꯥꯌꯔ ꯁꯥꯔꯚꯤꯁ, ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯑꯃꯗꯤ ꯑꯇꯩ ꯂꯥꯏꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯤꯚꯤꯜ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗꯒꯤ ꯂꯥꯜ ꯇꯧꯔꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯕꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯇꯦꯡꯕꯥꯡ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯎꯠꯈꯤ ꯑꯃꯁꯨꯡ IRCSꯀꯤ ꯇꯤꯝꯅꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ CPR ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯎꯠꯈꯤ꯫ ꯇꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨलिꯁ मोहम्मद शेख जाबिरना मियामदा असुमना फोंदोखी। वॉर प्रिपेयर्डनेस के लिए हम लोग यहाँ पर आज गैदर हुए हैं। इसमें हम लोग जो एक्टिविटीज का सिमुलेशन आज करेंगे और जो डिफरेंट डिपार्टमेंट्स का रोल होगा उसका हम लोग आज एक सिमुलेशन करेंगे ताकि हम लोग इस तरीके का मौका आने पर सारे डिपार्टमेंट्स प्रिपेयर्ड रहे और इंटर एजेंसी कोऑर्डिनेशन, इंटर डिपार्टमेंट कोऑर्डिनेशन, सिविलियन रिस्पांस, वॉलंटियर्स का रिस्पांस और सभी डिपार्टमेंट्स का रिस्पांस के लिए हम लोग रेडी रहे। सो आई वेलकम ऑल द डिपार्टमेंट्स फर्स्ट ऑफ ऑल, whether it is district administration, CRPF, medical, fire services, electricity, Red Cross, forest department, NCC, NSS, Aapda Mitra and all the other departments. The purpose of this mock drill sort of eventuality, preparedness, coordination among different departments and educating the civilians. Activities हम लोग क्या क्या करने वाले हैं वो एक बार मैं बताऊंगा तो सब लोग अटेंशन, मैं चाहूंगा कि आप लोग सब लोग अटेंटिवली इसको सुनिए। सबसे पहले एयर रेड का रिस्पांस कैसा होगा वो हमको देखना होगा। लेबाकी चीरब मतमदा असिगुम मोक ड्रिल तौदुना मिचम मियामबु बाप ताहनब होनबा असिबुदी डिस्ट्रिक्ट एडमिनिस्ट्रेशन बु थागतफम थोई। अदुबु तिल्लिबा मियाम अदुगा चानबा अमदी खंगदबा लोलदा तंबी ताकबिबदी मियामनसु पामनखी।